Manipur thugaiba kanagisu matik natte Amit Shah. Pau asi ngasi nungthil phongkiba pandam pause dagi laukhatchabane. Manipur da thengnagadoriba Lok Sabha mikhal asi BJP ga Congress ka natte. Manipur thugaiba pamba madi Manipur gi apunmagi saktam sagana bohonaba anigi maraktane. Manipur kaihandana ingtapa purakpa haibasina Prime Minister Narendra Modi gi priority oiragane. Manipur thugaiba kanagisu matik natte kaisu kaihalloi. Manipur gi miyamna kanagi maikei da lepi haibadu mikhal asida khanglagani haina BJP gi star campaigner su oiriba Union Home Minister Amit Shah na phongdokre wafam asi taragani pansuba Lok Sabha mikhal gi mangoinana Imphal East District ke Palace Compound da leiba hapta kangjibungda ngasi BJP Manipur Pradesh na sinduna pangthokiba public meeting da saruk yaraduna Union Home Minister na phongdokibane miyam gi miphamadu BJP party gi oina Manipur gi election in charge su oiriba Rajya Sabha ki MP Dr. Ajit Gopal Chade, Chief Minister Nongthongbam Biren, Rajya Sabha ki MP Laisemba Sanajauba, BJP Manipur Pradesh ki President A. Sarda, Inner Manipur Parliamentary Constituency da BJP ki Mire Boiriba, Thaunauzam Basanta Kumar, Lainga ki Minister Singh, MLA Singh Yauna, Miyoi Kayasu Saruk Yakhe. Miyam ki miphamadu da wangangladuna Union Home Minister Amit Shah na phongdokibada, pangthokodoriba taragani pansuba Lok Sabha mikhalasi. Prime Minister Narendra Modi gi ahum suba laingak langnaba mikhal ne Manipur gi inner amadi outer parliamentary constituency da thengnagadoriba Lok Sabha mikhal ase Congress amadi BJP gi marakta natte Manipur thugaiba pamba amadi kaihandana bohonaba ani gi marakta ne Manipur thugaiba haibasi kana amata gi matik natte Manipur kaihalloi Congress laingak ki matamda hanna yanglamdaba kaya adu Prime Minister Narendra Modi gi laingak lakpadagi Mount Herian po Mount Manipur haina ming onbada natana state asigi athauba thaubi singbo sakhangduna ikai khumnaba hengalakli haike mahakna makha taraduna laibak asigi da natana Manipur miyamgi yaifa thaurangi damak BJP laingakna yumthong khodinga gas lemna piba yauna khongthang kaya leptana paikhatuna lakle laibak asigi awang nongpok state sing chawkhatana India chawkhatpa oithokloi Congress laingaki matamda Manipur da fake encounter yauna thokiba tamthiraba thodok sing miyamna kaukthokpa chumloi Congress na chahi tara palamba matamda Manipur miyam gi supna gi lupa crore lising kuntraga mapan gi senthang piram khibane adubu BJP laingak lakpadagi Congress na chahi tara da piram ba senthang adudagi saruk mari rom hengatuna lupa crore lak amaga lising kun hena senthang piri haikhe loinana Manipur kaidana ba amade miyam gi ihul khangna BJP laingakna ILP pirakpada natana lamda masida changsilagtuna demographic thugaina bohonarakpa sing thingnaba Myanmar ga tainaba ngamkhai sambal khaba amade free movement regime FMR lokthokpa yauna khongthang kaya paikhalakle Lok Sabha mikhal asida BJP party gi oina Manipur da thogliba mirep asibu miyamna mihut ohelaklawade makhatana miyam gi mihut asibu semgat paibase party asigi thodang oigane lakadoriba matam khara asida Manipur kaihandana ingtapa purakna bohona bahaibasina Prime Minister Narendra Modi gi maruoiba thodang oiragane state asigi miyamna kanagi maike da lepli haibadu mikhal asida khanglagani haiba wafamsu Union Home Minister na miyam da thamkhe pung khara gi khongsata Union Home Minister Amit Shah ngasi nungthil pung ani khara helakpada Imphal gi Bir Tikendrajit International Airport ta thunglabaga Chief Minister N Biren BJP State ki President A Sarda BJP gi Mirep TS Basanta Kumar yauna party asigi makok thongba lusingba singna taramna okhe airport hek thungbaga hapta kangjebungda pangthokpa miyamgi mifamda saruk yakhe tungda miyamgi mifam adu loiraba matung nitai patsu thekta leiba BJP gi thambal sanglenda khongsalatuna party asigi maruoiba thauburoi singa unaduna wari sanakhe masigi matung mahak Imphal thadokhe ST chalaudrabade mitai khunai mutkhiba yai totom sana pawasi ngasinung thilfong khiba pandam pause dagi lakhatchavane Mitai, Maitai bu scheduled tribe status lahin bahay basida. Inner Manipur Parliamentary Constituency da. Taraga ni pansuba Lok Sabha mikhal gi mirep oigadori ba singi firep khangdok na basang silakpa khongjang gi saruk amawai na. Independent mirep oiriba Moirangthem totom sana nongsabaga. Scheduled Tribe Demand Committee Manipur SDDCM gi mihut singa haktheng na ngasi unakhrei. Thaubal District ki hairok ta leiba mirep asigi yumda. Ngasi SDDCM gi President Dhiras Yumnam. General Secretary Bogendrajit yauna mihut kangbu aman haktheng na unakhiba duda Independent mirep Moirangthem totom sana nongsabana phongdokhibada malem gi phambakta mitai singna saktak chana ba yellow proof asibu SD status ta lehna ba taliba demand asi maram chai
Yellow furup mitay ni ST status ta list lehauba haibasina furup asi kanba ngamgani natrabadi mutkiba yabagi phibam da lay. Mainland India ga ikhoiga wakhalondagi hauna hiram ayambada khenai. Maram asina lamdam asigi yellow mi oiriba mitay furup ki tungi mirolgi yengduna sangsilagli ba ST status ki demand asi yamna maru oi hai khe. Hairokta cookie singa khut thokna re pawasi ngasi nungthil phongkiba pandam pawse dagi lakhwatsabane. Thoubal district hairoki mamang sing ising thingbi area da cookie khulai paiba made mitay khul ngakpa singi marakta ngarang numidang dagi khut thokna re pawasina makha taraduna khut thokna ba hojik fawba makha chathare ngarang numidang cookie khulai paiba singna hairok tamna sangsilakpada mitay khul ngakpa singda ising thingbi area da thengnabadagi maikai anigi marakta khut thokna ba horakhe maikai anigi marakta bom amadi nongmai yauna aphaba makhalgi khulai sing sizinaduna khut thokna re hawjik phawbagi oina maikei anigi marakta asokapan misi mina thokpagi paw leite cookie singi luzada batat fat ki wahida aikhoina tumina leisin pham thokte pawasi ngasi nung thilfong ki ba pawnil khol pawse dagi lakhwatchavane bot ki matam lakpasida bot ne hena lumna lauraga cookie na satharagli ba makhal kaya gi fatta lalong asibo tasin usinadana nakal da thaidoktun leiravade chumloi haina lamlai kendra village volunteer force na fongdorok le Volunteer Force asigi Chief Commander Y. Boson na thadorok pachero lama na makha taraduna hai. Haukiba chahigi May 3 dagi Churachandpur dagi haurakhiba tamthiraba cookie narco terrorist ki lan asina ngasi fawba thengkhang kaya da lamdam asigi lanjadraba maitai macha kaya gi punsi pikhamnakhraба nei kaya amana sogapan nangkhre kaya amana ngasi fawba mafam khangdana leire cookie singna nungsi haitaba mawongda ahal angang khaktana nongmaina kaptuna hatpa thangna lelaga hatpa masing khangdana leikhre Mapandagi haizilakpa lamlau pamba cookie militant singna sinba lalongda lamdam sida leiriba cookie singsu yauksinduna maitai singbu tumna mangana basilakpa lalongda India lengangna karisu khangsin usinadana haukiba tha taraga mathoi asi leirakle cookie narco terrorist singna lanjadaba mahiroi amade thabak suba chachaba maitai isilinau sing nungsi haitana hatok pikre pumnamak asigi mathakta matam khara la lebluraba matungda handakta tha asigi Taraga humdoigi anganba yokta Imphal Nongpok Panagi Moirang Purel Chingmangda Khulai matik chana paiba cookie militant singna kumtharaktuna khunja singda tamnana onsinduna nongmai masing khangdana kapsilakpadagi khulngak liba khunja sing amade security personnel singa loinana handuna nongmai kapna bada cookie ani laikhidabagi matangda cookie singna aranba pau kaya malemgi mafam khudingda sandorokle lanadu maitai singna hauruba natte cookie singna maitai hana bahona rakpanai cookie singi luzada batat pat ki wahida aikhoina tumina leisin pham thokte lanfam dadi asau bai basi kanana su fatha bangam loi haina su cherola duna makhata na phongdorok le